ꯑꯍꯥꯟꯕꯃꯛꯇꯗ News Live Channel ꯄꯨꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 30 ꯏꯉꯥꯒꯤ 15ꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 30 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯉꯁꯤꯁꯨ ꯑꯌꯦꯠ ꯑꯄꯟ ꯃꯌꯥꯝ ꯊꯦꯡꯅꯒꯅꯤ. ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕ ꯅꯊꯛ ꯊꯣꯡꯕꯅ ꯅꯨꯡꯁꯤꯗꯕ ꯂꯩꯈꯤꯅꯤ. ꯍꯩꯁꯤꯡꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯈꯥꯡꯉꯨ. ꯍꯌꯦꯡꯗꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯂꯥꯛꯂꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯀꯣꯝꯂꯥ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯕꯤꯁ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 30 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯕꯤꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯗꯥꯎ ꯀꯌꯥ ꯂꯩꯇꯦ. ꯃꯁꯤ ꯈꯪꯅ ꯏꯁꯥꯅ ꯈꯔ ꯆꯦꯛꯁꯤꯟꯖꯅ ꯑꯃꯥꯡꯕ ꯀꯌꯥꯗꯒꯤ ꯀꯟꯒꯗꯧꯔꯤꯕꯅꯤ. ꯇꯨꯔꯩ ꯏꯔꯩ ꯆꯦꯟꯕ ꯊꯕꯛ ꯅꯤꯡꯊꯤꯅ ꯄꯥꯡꯕ ꯉꯝꯗꯕ ꯃꯇꯝꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 30 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯗꯥꯎ ꯌꯥꯔꯤꯕ ꯑꯐꯕꯇ ꯑꯣꯏꯔꯤꯕ ꯃꯇꯝꯅꯤ. ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯃꯉꯝ ꯁꯥꯟꯒꯅꯤ. ꯃꯄꯨꯡ ꯐꯥꯒꯅꯤ. ꯃꯤꯒꯤ ꯊꯥꯖꯕ ꯍꯦꯟꯒꯠꯀꯅꯤ. ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯁꯦꯟ ꯂꯥꯛꯂꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯃꯪꯒꯥ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯀꯔꯀꯠ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 30 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯑꯗꯣꯝꯒꯤ ꯑꯐꯕ ꯃꯇꯝ ꯂꯩꯔꯤ. ꯂꯟ ꯊꯨꯝ ꯆꯦꯟꯕ, ꯃꯤꯅ ꯌꯥꯕ, ꯂꯧꯁꯤꯡ ꯂꯩꯕ, ꯍꯣꯠꯅꯕ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ, ꯅꯤꯡꯊꯤꯅ ꯀꯥꯟꯅꯕ ꯐꯪꯕ, ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯄꯤꯔꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯅꯠꯇ꯭ꯔꯒ ꯉꯧꯔꯨꯅꯕ ꯃꯆꯨꯅꯤ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯁꯤꯡꯍ ꯔꯥꯁꯤ.ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 30 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯉꯁꯤꯁꯨ ꯗꯥꯎ ꯀꯌꯥ ꯌꯥꯔꯣꯏ. ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯇ ꯄꯟꯕꯇ ꯑꯣꯏꯕ, ꯑꯋꯥ ꯑꯅꯥꯅ ꯍꯦꯟꯕ, ꯑꯁꯥ ꯀꯥꯏꯕ ꯃꯇꯝꯅꯤ. ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯌꯨ. ꯑꯁꯪꯕ ꯅꯠꯇ꯭ꯔꯒ ꯁꯅꯥ ꯃꯆꯨꯁꯤ ꯄꯛꯅꯕ ꯃꯆꯨꯅꯤ ꯑꯗꯨꯒ ꯑꯋꯥꯡ ꯑꯃꯁꯨꯡ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 30 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯒꯁꯤ. ꯌꯥꯔꯒꯗꯤ ꯑꯅꯧꯕ ꯊꯕꯛ ꯄꯥꯏꯕꯤꯔꯨꯈꯤꯒꯅꯨ. ꯍꯥꯟꯅꯒꯤ ꯊꯕꯛꯁꯨ ꯃꯄꯨꯡ ꯐꯥꯅ ꯆꯪꯁꯤꯟꯕ ꯉꯝꯂꯣꯏ. ꯑꯌꯦꯠ ꯑꯄꯟ ꯀꯟꯕ ꯃꯇꯝꯅꯤ. ꯄꯨꯛꯅꯤꯡ ꯈꯣꯏꯔꯥꯡꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯂꯩ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩꯅꯤ. ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 30 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯗꯥꯎ ꯌꯥꯔꯤꯕ ꯃꯇꯝꯅꯤꯅ ꯋꯥꯈꯜꯁꯨ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯍꯧꯁꯥꯅꯤ. ꯊꯕꯛ ꯌꯥꯡꯁꯤꯟꯒꯅꯤ. ꯂꯟ ꯊꯨꯝ ꯍꯦꯟꯒꯠꯀꯅꯤ. ꯏꯃꯨꯡ ꯃꯅꯨꯡ ꯃꯣꯠ ꯇꯤꯟꯅꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯂꯩ ꯃꯆꯨ. ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯕꯤꯁꯤꯛ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 30 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯕꯤꯁꯤꯛ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯉꯁꯤ ꯐꯥꯎꯕ ꯈꯔ ꯈꯥꯡꯈꯣ. ꯗꯥꯎ ꯀꯌا ꯌꯥꯈꯤꯔꯣꯏ. ꯁꯦꯟ ꯆꯠꯄꯗ ꯅꯠꯇꯅ ꯃꯤꯋꯥꯁꯨ ꯇꯥꯕ ꯌꯥꯏ. ꯇꯧꯒꯦ ꯈꯜꯂꯨꯕ ꯊꯕꯛ ꯑꯗꯨꯝ ꯌꯦꯠꯀꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 30 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯉꯁꯤ ꯙꯅꯨ ꯔꯥꯁꯤ. ꯉꯁꯤꯅ ꯍꯦꯟꯅ ꯗꯥꯎ ꯌꯥꯒꯅꯤ. ꯄꯨꯛꯅꯤꯡ ꯈꯔ ꯍꯦꯟꯅ ꯃꯀꯥ ꯂꯥꯝꯒꯅꯤ. ꯀꯥꯟꯅꯕ ꯐꯪꯕ, ꯂꯟ ꯊꯨꯝ ꯐꯪꯕ ꯃꯇꯝꯅꯤ. ꯅꯆꯥꯛ ꯅꯔꯪ ꯇꯥꯟꯁꯤꯜꯍꯧꯅꯕ ꯍꯣꯠꯅꯧ. ꯄꯛꯅꯕ ꯃꯆꯨꯅ ꯃꯪꯒꯥ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯅꯠꯇ꯭ꯔꯒ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 30 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯂꯩꯇ ꯂꯥꯏꯔꯒꯤ ꯆꯩꯊꯦꯡ ꯀꯟꯒꯅꯤ. ꯍꯩꯅꯤꯡꯗꯕ ꯐꯥꯎꯕ, ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯇꯕ, ꯏꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗꯕ, ꯃꯊꯥ ꯁꯥꯕꯅ ꯍꯦꯟꯕ ꯅꯨꯃꯤꯠꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯋꯥꯎꯊꯥꯡꯅꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 30 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯂꯥꯏꯕꯛ ꯐꯕ ꯍꯦꯟꯒꯠꯀꯅꯤ. ꯁꯦꯟ ꯅꯤꯡꯊꯤꯅ ꯇꯥꯟꯁꯤꯟꯕ ꯉꯝꯒꯅꯤ. ꯃꯤꯅ ꯆꯥꯟꯒꯅꯤ. ꯊꯕꯛ ꯊꯧꯔꯝ ꯌꯥꯡꯁꯤꯟꯅ ꯆꯪꯁꯤꯟꯕ ꯉꯝꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯅꯠꯇ꯭ꯔꯒ ꯍꯤꯒꯣꯛ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯃꯤꯅ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 30 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯤꯅ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯉꯁꯤꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯐꯕ ꯅꯨꯃꯤꯠ ꯑꯣꯏꯒꯅꯤ. ꯃꯈꯥ ꯇꯥꯅ ꯑꯐꯕ ꯃꯔꯨꯑꯣꯏꯕ ꯊꯕꯛꯁꯤꯡ ꯆꯪꯁꯤꯟꯕꯤꯌꯨ. ꯃꯤꯅ ꯌꯥꯕꯤꯒꯅꯤ. ꯃꯇꯦꯡ ꯅꯤꯡꯊꯤꯅ ꯐꯪꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯁꯧꯍꯥꯅꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯍꯤꯒꯣꯛ ꯃꯆꯨ ꯂꯣꯏꯅꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ. ꯄꯤꯖꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯁꯦꯠ ꯏꯟꯕꯗ ꯅꯠꯇ꯭ꯔꯒ ꯂꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤ ꯆꯠꯄꯗ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯒꯅꯤ.
ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 30 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 32ꯒꯤ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ